Marna Fongdokray, Wafamasi Ngasi, NMPB, New Delhi Sentang Makada, State Medicinal Plan Board, SMJH, Directorate of Ayush Amadi, Tonjau Educational Trust, Thanga Hisnam Lekai Bisnupurna, Kusam Nana Sinduna, Dinospora Cordifolia Gi Matangda, Kiamba Ningsing Sanglenda Pangtokiba, Awareness Gam Workshop Ta Atoiba Mitunglen Yoba Warol Piraduna Haikibani, Mahak Namaka Taraduna, Manipur Masagi. Mahouksagi pothok marang kaina leizaba lamdam ama oibata natana lehau leiba pothok marang kaina puthokpa yaba lamdam amani adubu aikhoigi lamdam masida marang kaina fangliba pambi singdi mapangi company singna semdoklaga manam nungsiba thau perfume hidak natraga chinjak oina yolakpada aikhoina harauna leiri Masi iromdom lepchagadabani lauriba singna kaubugum tauri mahakna hai lamdam masida fangliba mahousagi pothok sing asi marang kaina puthoktuna senthok leina mipan tangdanaba honaba mathau tai leiriba pothok mayam asigi manungda Dinospora cordifolia aikhoina ningthau khongli haina khangnariba sisu ama oiribani masi hidak sungduna sel onthokpa yaba pambini haki Lesung department masamachina aime yamna Pamjagwa to important way Kriba, Kuna, Puna, Jamina, Tadia, Makali, Atoba Kunjanama, Mahabita. Indo Myanmar Ngamkhai More Town da Manipur Lenga ki Makhada leiba tongan ba loisang amade Police Department yauna thasi tara taretegi pifam thokpa maigi bill pithok tabana maram oiraga MSPDCL More na mai kaklam lei hiramasi gi matangda ngasi More da leiba tongan ba media house ki paumi singna karam ba mafam singda mai kakre haiba khangnabagi damak koina chatuna yengsilubada Electricity Department asigi maru oriba More Electricity Race House IB da lupa lakh kuntraga lising humfutara mari chamgaga kunmanga due leiba thengnakhi masigi manungda More Trade Center da lupa lakh tara nithoi lising marifuga chahumga marifunipan More Hospital dana lupa lakh manga lising tara nithoi chamapan ga yangkhai taret ADC office da lupa lakh nifu manga lising kuntra manga chanipan ga marifutara mathoi Director Mahuta Lupa Laktara Lising Marifutara Manga Chamaga Kuntra Humdoi PIC Moregi Oina Lupa Lising Marifunithoi Chatruka Kunmapan PIC Quarter Gi Lupa Lising Yangkhai Nithoi Chanipanga Kun Police Station Gi Oina Lupa Lising Kunmanga Chahumga Humfunithoi SDPO Police Director Lupa Lising Nifu Taruka Chamaga Marifunithoi Police Rest House IB da Lupa Lising Nifu Taruk Chamaga Marifunithoi SDPO Office Ki Oina Lupa Lising Kunmanga Chahumga Humfunithoi Police CID da Lupa Lising Kunmanga Chamapan ga Kuntra Nithoi Women Police Lupa Lising Tara Taru ka Chani ga Kun Police ASI Quarter dana lupa lising tara taruka chaniga kun SI Quarter da lupa lising tara taruka chaniga kun Second OC oigada ba lupa lising tara taruk chaniga kun Wireless da lupa lising kun manga ka chahum ga hufunithoi Police Staff Quarter da lupa lising kun manga ka chahum ga hufunithoi 11 kV Electricity Office ki oina lupa lising kunipan ga chamri ga kuntra mari due leiramba thengnarakhi Hariba loisang sing asida chawrakna lupa crore amaga lakh kun romgi maigi bill tonbagi record leiramkhi amaromda More Hospital amadi PHC da miyamgi yenglaga More da leiriba tongan ba community leader singna hospital asida mai muthat pidana ba haijarakpadagi amuk hana mai adu ngalhanki amadi law and order thabak tawriba police department More da su pung khara mai kakluraba matungda mathak thongba higher authority singa pau faunaduna amuk hana mai hapkhi Masigi matungda mai bill khwaidagi yamna toliba ADC office ta numit kharani mai mutluraba matung amuk hana mai ngalhankhre amadi Trade Center Electricity Race House IB da su ngarang MSPDCL na mai haptuna ngalhankhre Masida karamna yamlaba mai gi bill gi senfam singasi thiraga mai haplibano natraga higher level da wari sanaraba matungda oiribra haibasi achoba wahang ama oiribani Hauzik More PHED Water Supply Department asidi hauzik fauba maigi bill pithok tabana tha makhairom asida More Town manungda ising piba ngamdabana mioi kaya ama awaba mayok naduna leiri hiram asigi matangda PHED Department More na ngasi fauba laikai da tanker gari sijanaduna ising pibagi thabak fauba laukhatuna leiri Mioi kaya amadi lanai garida senfam kaya ama piraga ising leinari hiramasi gi matangda All Community Development Organization Moregi President TH Buddha Maitaina
ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯣꯔꯦ PHE ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯩꯒꯤ ꯕꯤꯜ ꯊꯤꯗꯕꯒꯤ ꯃꯩ ꯀꯛꯈꯤꯕꯅ ꯃꯣꯔꯦ ꯃꯅꯨꯡꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯑꯃꯗꯤ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜ ꯌꯥꯎꯅ ꯃꯩꯒꯤ ꯕꯤꯜ ꯇꯣꯟꯕ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯣꯔꯦ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ PHED ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯣꯔꯦꯗ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯇꯕꯅ ꯃꯣꯔꯦ ꯄ꯭ꯔꯖꯥ ꯍꯧꯖꯤꯛ ꯈꯝ ꯊꯦꯡꯅ ꯑꯋꯥꯕꯗꯨ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯠꯒꯤ ꯃꯩ ꯀꯛꯈꯤꯕꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯤꯕ ꯉꯝꯗꯕꯅꯤ ꯍꯥꯏ꯫ ꯃꯁꯤ ꯃꯣꯔꯦ ꯄ꯭ꯔꯖꯥꯒꯤ ꯈꯟꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯃꯩ ꯑꯁꯤ ꯄꯤꯕꯤꯗꯨꯅ ꯃꯣꯔꯦ ꯄ꯭ꯔꯖꯥꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯃꯃꯥꯡꯗ ꯃꯩ ꯀꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯃꯣꯔꯦ ꯑꯁꯤꯗꯤ ꯑꯁꯥꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯣꯔꯦ ꯑꯁꯤ ꯏꯁꯤꯡꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯐꯝ ꯑꯣꯏꯕꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯩ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯥꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅ ꯈꯨꯟꯅꯥꯏ ꯑꯃ ꯐꯒꯠꯍꯟꯕ ꯉꯝꯂꯣꯏ, ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯁ꯭ꯇꯦꯠ NS ꯁꯦꯜ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ NSS ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 50 ꯁꯨꯔꯛꯄꯒꯤ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯇꯝ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯈꯨꯠꯇꯝ ꯑꯁꯤꯒ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯑꯣꯡꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯁꯨ ꯃꯇꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯂꯝꯆꯠ ꯁꯥꯖꯠ ꯊꯛꯁꯤ ꯈꯥꯁꯤ ꯃꯥꯡꯊꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡꯒꯤ, ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯇꯣꯞꯄ ꯃꯇꯦꯡ ꯉꯥꯏꯗꯅ ꯍꯣꯠꯅꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯕꯇꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯒ ꯑꯩꯁꯨ ꯌꯥꯝꯅ ꯑꯍꯟ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯝꯂꯛꯄꯗ ꯈꯤꯇꯪ ꯈꯦꯠꯅꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯑꯅꯤ ꯆꯠꯄ, ꯃꯤꯅꯤꯠ 3 ꯆꯠꯄ ꯁꯤ ꯇꯧꯔꯛꯇꯦ, ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ꯫ ꯑꯩ ꯈꯨꯡꯒꯪ ꯃꯆꯥ ꯍꯥꯏꯔ ꯊꯧꯕꯥꯜ ꯋꯥꯏꯈꯣꯛ ꯃꯔꯛꯇ ꯈꯨꯟ ꯃꯆꯥ ꯄꯣꯛꯆꯔꯛꯄꯅꯤ꯫ ꯕꯣꯔꯥ ꯑꯃ ꯌꯥꯜꯂꯒ ꯑꯃꯅ ꯈꯨꯗꯣꯟ ꯇꯧꯔꯒ ꯂꯝꯕꯤꯗꯁꯨ ꯊꯥꯒꯦ, ꯑꯣꯖꯥꯒꯤ ꯌꯣꯒꯥ ꯊꯥꯔꯒ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯏꯃꯥꯒ ꯂꯣꯏꯅꯔꯛꯏ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯍꯜ ꯂꯃꯟ ꯏꯄꯨ ꯂꯩꯔꯝꯃꯤ, ꯑꯕꯣꯛ ꯂꯩꯔꯝꯃꯤ, ꯃꯣꯏꯅ ꯐꯝꯃꯒ ꯃꯅꯥꯛꯇ ꯂꯩꯔꯒ ꯐꯖꯅ ꯇꯥꯟꯅꯔꯒ ꯑꯍꯜꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯛꯏ꯫ ꯁꯨꯝ ꯗꯤꯐꯔꯦꯟꯁꯦꯁ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯃꯛꯁꯨ ꯃꯐꯤ ꯃꯔꯣꯟ ꯐꯥꯎ ꯁꯦꯠꯄꯤ ꯈꯪꯗꯕ ꯂꯩꯁꯥꯕꯤꯅꯤ ꯏꯆꯥꯅꯤ꯫ ꯊꯧꯔꯝ ꯃꯄꯨꯒꯤ ꯋꯥꯔꯣꯜꯗ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯃꯤꯁꯅꯔ ꯕꯣꯕꯤ ꯋꯥꯏꯈꯣꯝꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯤꯚꯤꯛ ꯁꯦꯟꯁꯇ ꯅꯠꯇꯅ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯎꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯟ ꯑꯣꯏꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯥꯏꯊꯔꯛꯂꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤ ꯁꯦꯝꯗꯣꯛꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯌꯥꯗꯒꯤ ꯂꯥꯛꯄ NSS ꯚꯣꯂꯨꯟꯇꯤꯌꯔꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯏꯁꯤꯡꯅ ꯊꯋꯥꯏꯅꯤ, ꯎꯃꯪ ꯀꯟꯁꯤ, ꯂꯣꯡ ꯂꯤꯚ NSS ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯄꯨꯕ